Hi, Apsaragi Masano Pidokan. Measure Nangi. Ayiba, a do of Sudataloy. Mrs. Nigamponari. Measure Nakarigumama Hiketori. Adobo, Nakungani Bonkai. Miraokhol. Pugo to the measure, Mapani Century. Matamadamuta, Amukaswana, Matamatam Anira. Thenglaba Ahinggi Miraokhol Miraokhol to Tarki. Avinetri, Anjali Devi. Matautina Lao Kongduna, Magi Kadik Gentry. The bed Prakaski Mathanung the Lona Takre. Thenglaba Ahinggi Amambada, Tamtikraba, Miraokhol Marakda. Ano Wuzuki, Ano Wuksukulai, Ano Wapambai Kiagaduina, Kanana Kamdona, Kanabo Halibage. Makoksu, Makhongsu Yaodabi, Dumakta, Mihatpi. Tabio, Nainavio. Akiva, Angapunatalav. Detective Ki, a single Tokiva, Korea Sarkarbu, Matak Makhon to Ungrava. Wari. Masimiam the Kudoltam Zagadoriva, Warisi. Yam Dravada Mastagi, Jahit Taramangi among the Pajakiva, detective novel Makani. Novel Sibu, Malon Handok Bidibozasi, Handok Pikalada, Jankono Kudoeva, Mark Kalam Gisapuna, Gian Indri Pumbukar Laksanduna, Jenning of my Gajin Mangamba. Why am I getting among the Kariwine in Agani, Mopoptana Kangmana, a Pavasing Wakal, Midkup Tankaima Pau, Joyto and the Mangamba, Doliba Toxicity, Liponi Line Hijaki. Lograsi. Thenglaba Ahinggi Miraokhol. Ayiba, Colonel Ranjit, Handokpa, Ratanakar, Fongjabi, Memcha Leima. Ahanba Ahing. Pukning Huna Ning Tirava, Yamantagi Nungtil Numini. Koitum Narava, Gorong Mangana, Amnitahi Tari. Measure Balvanta, Dora, Malti, Sudhira Musung Sonia, Bangla Gilenda, Ayuki Chaglan Jarame. Matamasta, Mioimito Zao Sanglava, Ningtira Migi Murtiama, Bangla Gieta, Karigumba Hangoiba, Atupamata Yaudana, Makoitam Sang Slugly. Mamit Matakta, Makut Tamlaga Changliba, Pakangadubu, Munang Hangi Gamlaga, Makuta Pari with knife, Fork Chimbu plate Matakta Tamamlaga, Rumalna, Machinte Tokladana, Changliba Pakangadutam the Jensen Cray, Kang Hodana Maltido. Keduragi Maltisiva, Sonia Nangle. Udrani Sonia, Lagib Sikanano Haiva. Dorana Makatari. Chemical engineer, Mr. Sunil Sayamni, Lenglibase. Atunani, Maltinez in Cribase. Karigumagi Masaka Palambataradi, a sign of Piraga Magi Managi Okradavani. Doragi Watado the Mayam Punamang Boglami. Aduga Makoi couldn't give Ying, Maltim Sung Pakanga to the Tarami. Makoi and Mitkukradi, Amana Mabu, Jet Consonant and Krami. Jirava Milan Gimikup Tang Toka the Trisani. Mamai Tanga Mokut Pineraga, Nunga even my tongue the Puduk Laduna, Mayam knocked Jaminargle. Dora, Sudhira Musung Soniana, Harana Pupuk Hoguladuna, Sunil Bea, Gore. Sunil Napunapu, Makutlanaduna, Namaste Toraga, Measure Makhongsu Krumlay. Maltina Sunil Busu, Jacklin the Yahonkre. Kamdo Sunil, Asomda Hajalapo, Measurna. Ayak Korea Tatsari, Korea Sarkarna, Lebak Taruktagi, Chemical Experts in Kori. Mapamada, a light chinachingbo, Mamaliam, Bamarumarangi Baganda, Masam Kangriba, and over Tillaman Landarakle. Tilla do Kargumber shining Amatan Mangan Mangamdravada, a Mamitanga Topolibaksingi, Chemical Experts in Matin Lone Wahajaputagi, Barat Sarkarna, Ayak Korea Taviri. Handaki Kong to the Sigi, I have Convert Livesi, I hung a Korean loan Kamuisu, Maramorambiari. Barat Sakargi, Makaidagi, Natakar Singiti Mamaso, Korea Chale. Paradamasung Korea Leba Anigi, Sanskriti Sakana Bohana, the Kusamana Minabagi, Totan Nobody Masigi, flight takes as a Mapipire. Aduga Karim by Hanga Pamlavadi, Kanagum by Hakiatuba partner Maso,
loinaba yagani. Masi fawbu hairaga Sunil na Malti da mataw asum ningle. Madudi mahakna pudingli basi atay kana nate aduga madu mahaki mathwai gi saruk ama oiribi Malti ni haibugum. Makoini gi mityeng gi arda khangladuna Majorna. Malti. Korea kun subastabdi gi yengba yaba lebak sing manungda mani. Tobimal khangbu wakhanna mathamoidu thankre Malti gi. Maram ji hajaru rabsu mahakpa Sunil galoinana Korea chatpagi ayaba pibiragli Majorna. Sunil lahang mafam aduda kyam kuina legedoribana. Yamlabada numit kun mangani dagidi thoini heloidra ningi. Nakoigi plena gedongai paidoriba. Ngasiga hing nipan mukhaida paigedabane. Adu erabadi thorang tawnabagi matam phana leridana Malti gi. Soniana momonolaga Malti da yenglobada mahaksa momonolakhi. Malti na Sunilga chatmina khragni khangbada haraupam thokpa midagi hena makoi punamak soraunarami. Ahinggi nipanda Major gi party Malti amasung Sunil bu Handokpa thore. Makoi gi plan do hana Madras ta thungluba doribane. Maramdi Ratanakar singi kangbudu hana na Madras ta leribane. Madras ta gi mathangi ayukta makoi chumjing Seoul da paiki ga doribane. Seoul da minyung mudung pungkhai mukta awda Malti Sunil amasung Ratanakar singi daladu thungkre. Aerodrome dagi makoi bu Mr. Michael Reptre gi chawraba Bangla da purokhi. Makoi gi gaina lami chana chana khangale Mr. Michael Reptre South amasung North Korea ni gi biapar singi samrani. Mahaki pak chawraba alaichi bagan da nate. Cutlery amasung cookery lebak sing thungna fariba mill singi mapune. Pital amasung aluminium gi pothoki lamba letraba factory singi amatang ngaira bonarne. Mr. Reptre na haijabagi matungina Bharat ki Ratanakar singi team Mahaki Bangla da lehen kibane. Karigma mata mamada mahak masamam. Mr. Artist samadam livane. Aduga loinana mahak mai paklaba lawyer masuni. Sunil amasung Malti chemical laboratory da lakpo irvasu Ratanakar singa loinana adumug laiminari. Bhartiya Ratanakar singi daladuda maruiba abhineta mari amasung abhinetri ahum yaragli. Abhineta mari dudi Bombay dagi Mr. Prabhakar Ohari, Bengal dagi Bet Prakash Sabarwal, Guwahati dagi Sri Basanta Desai amasung UP dagi Vijay Gayakarni. Ratanakar singi maruibi abhinetri ahum madudi Delhi dagi Miss Anuradha Vasudev, Gujarat dagi Miss Rohini Nagar amasung Manipur dagi Miss Anjali Devi ni. Makoi singi mathakta chongsa abhinetri abhineta makoi taramanga romaduga prabandhak hadi manager amasung atai maruiba makoi tare nipana magane. Makoi punamakpu aerodrome dagi mahaki Bangla da puraknabagidama Mr. Reptre na Toyota, Rolls-Royce amasung Chevrolet car singa loinana station wagon ani musutaraki. Michael Reptre gi Bangla do French statue gi matogum uda puming sindaba ngamte. Maduda yamdrabada chongmacha punna ka humpu manga dilerame. Mr. Reptre mahaki mungi miyoi singa loinana pillarless mangola duda madudi lampang mukpak chawkraba mafam maduda Ratanakar singbu taram no ognabidamak leptuna mamon noktuna lerame. Mahaki nupi Tanya yamna nahaoiri. Yamlabada mahak kuntra mathoidagi panghin helamkiroi. Aduga Mr. Reptre di yamdrabada yangkai gi mathangni. Tangthak naidani pomhauba thek khoiraba amuba masam marakta. Angauba pokna langkak haubadu mata amoina fajai. Miyoi mita wang chawbatu natana auba singi thamoi laina jai tawba ngamba sawong saban fajaba migi murtini. Mahaka loinana mapung marai farabi leisabi ani sulebli. Amagina sarangna kun mathoi. Aduga amagina kulumdoi kun maridagi thoine lamkiroi. Aso sangi mungi chapchaba magun ngaglibi leisabi ni du fajabada lam yobini. Helukpada ngairiba leicharonga sangdamnabada thoina nobloi. Guide na natak mandligi membersing parichay taklabada Mr. Reptre amasung mahaki kangbuna thawai harauna taram muglami. Maithung makalamna khutsuknara matungda atiti singbu dining hall da pusinkre. Mafam aduda atiti singdamak mityungbagi chaklen hana na thorang tawduna leribane. Chaba thakpa loirabada atiti singbu Bangla yenghalame. Mangmaktara leriba hall tu ubada miyamgi mnipam mafam adudagi pangeng leithropang ngamnaramde. Bangla dugi ka kunimak thong ani ni pale. Leima edusu mamal yamlaba tharaba monba galisan kupsile. Drawing room du asuki matik chawkre. Madudi mafam maduda muktada mi chamag yangkai di komkom na pambeyai.
Kagi phoklangsingdu masing khangraba thainagi madi hojiki thoidok hendolaba kalakriti thana leitingli. Drawing room gi decoration kudingmak angakpana thanba madi pukning chungsin mga mangaktani. Phoklang da theni walai singdo kharadi prema madi milan gi wari sing mayek lana phongdokli. Manager na makhoi na leigadaba ka singdo taklame. Ka kudingmak amaga iman manaramde. Sunil amasung Malti natak mandali gi thoidok pe Vinetri Miss Anjali Devi ga hek thangnaba kada lerame. Numidang wairam phawgi manungda natak mandali gi member singa Raptor gi imunga tona tina kiduna amatu waikibado thajabagi wangotane. Madani makhoi chahi cha ge adagi punna leminarlabagom. Ahinggi mapan makhai tawada punna masa gi kara changna gi gloinana. Sunil amadi Malti chahi cha ge agi yukhalai doktuna hojikta chikno narare. Mathamoy da hunariba asabi hoduna kyam kuina bu khangdra leba mamudage. Mamit mari mi chanare. Makut paina duna. Adugo chiraba milan gi mikupasda thamoy kai bena pi teng tha kholamana tangthak nai dana chiklaba Ahinggi mabuk hokai dana lawki. Teng tha kholada Madugi tangthak nai dana khonjel na yayuda amam Ahinggi chipra tumil lef leba bangla du phau thak nikli boiningi. Karino Kanano Khangai khangjin hairamlaga Sunil panchong katuna thong hangdoklaga corridor yaukre. Mafam aduda mahakna sumna khale manak adu waida akanba nongling sisili male. Changak naringai talaptuda karingma pasak ma paisalaptuna mathabak chapchana thingjalare. Matam adudadi Malti su senthuraktuna thongjinda leblare. Mahakna ubada corridor ki lemaida Sunil longna taaduna leiri. Adugo mahakki mathabakta natak mandaligi actress Anuradha Basudevna madosumna leiri. Madudi Sunil bu longna namthuraga chongkhatuna mathabakta phamlibakom. Aibu kanbiyo Anuradha ni am pakana lauri. Adugo pukawkutuna leble. Sunil su matamstadi hawgalaktuna lepkhre. Aduga angak popuna makhomjiladuna Anuradha bu yengduna lerame. Kari tawrabagi Miss Anuradha adumbu kanadagi kallu haibano. Malti nangli. Akibagi masakne ay pamduna lerame. Ikang ngawdana kagi maninglom thangna thokna aduda nason pikna honba sorgi samin gumbama aduga suru naibagi makhol ma taraktuna yeng thoklubada thongnawda akiba phangnaba mamai ama uba phangname adu mi mai thongnade adu karigum samagi mamai male thikraba mai thong adugi musungmuba majinban aduda ngaksangangba marai adu ha tamladuna angawbagi matawgu natraga wabana sadok thonglabugum natraga chaningbana matin chorabagi mataw male pakat kijanain lawga matamda sumak tamna yam akibgi masak phangna notuna tumlai thikre kikre aibu kanbiyo aibu mafamasdagi bharata hanna thabiro corridor adu miyamgi khongthang makholna pumninille mayam adugi marakta yumbu Michael Redress yorame matamstadi mahak night chutselame hojiktada mahaki asingba miyoi mitawgi mayek laraba saktamdu maangna chongthorakle natak mandaligi members sing okpa matamdadi mahakna masa pumba makeup ton batai aduga hojikna masagi asingba saktam jingna famne kanagum amuna suk phasaramgani havasi matamasda mahak sangsar sigi mimante migi muti panba karigumba phajabagi lai amagi muti tamangai karina torisbo Miraokhol aduna kanagi adu tamthina akiba phungna pakhna law clip du kya arthna maduna karigino Miss Anuradhana maki kagi thongnawda angak pamongi akiba phungna sa ma ui hairi Malti na kumlai sa haiba rep train angangna ui thoktabani Bangladesh da aduga masigi akuibada kadai dagi kamdongna sa la ka toribano Miss Anuradhana bhavna pangu boignida Raptor imungi music na so harip state jingnab laitani yanarame asu kuibasi karigumada kanagumana adugumba makhalgi samata mafama swaida ukhiba laiti haina amatoina hainari asumna punamak
Miss Anuradhana bhana pangu uboirangmani kharanatuna masa masagi kada tumba changnarakle. Amuk hana Sunil Malti apanba thingba kyagi tungda mamai thangda mukmi chanari. Adu bon thokpane. Thong thilal ibadu madu lepiri leitre. Sunil phuk hokulaga saurangna thongdo hi hangduklubuda Miss Anuradha thongjin maktada thak thak niktuna leplaga lerame. Ki kibna mayadu krak chiksinduna hojik phaw masadu cheng khaibu gumdikle. Aino kibadu bhavna pangu banate aduga ine chinthidun haibus nate tasing ni imit mangda kiba phangna basadu sangsang holi bane mase gi bhavnate bhavna tabna aduga akiba phangna nokpagi makholadu ayak mayek singna ta holi bane angai biko ai mapanda mukta yingjarukige hairaga maltina suitcase paikalaga marum mamar sangre mahakim batungda bulletproof jacket lilaga revolver yapsinduna makuta torch parga thore nate darling ahingsda mapan thoknubagi kanabu karina hayeng ayuk oina yinglasda nate Miss Anuradha gi kibstadi kon bapame ay hojik thuna dum halakani hairam laga malti kaade gi thorakle mapan yoraga bangladu gi maning thangba phaklang maya nabna Miss Anuradha gi ka thonau mapa yonaba tamna sangsilai yummadu gi phaklang makhongdagi gas kunmuk lapada chingdum macha ma lei chingdum adudagi bangla phawgi lambi adu chingmaida chatpa khong lambi gi mawngne liri humba nungsna khanghodana akibi pomama humdana puragli boininge hojik mahak Anuradhagi kagi thonau yogadaba gas taramuk tangai salakle tamna yamna seksna mangda chatkalame mamla basumamna torsna ba palamde manamdi tors kaplaga mafam madar mahak mai haiba kanagumna khangan ba pamde khangudna sing phatabna hai kholama malte gi makhanawda panduna leikre kanagumba gi khut amana mahakim ba khori da machine madagum sapsilakle atopa khut amana revolver painiba malte gi khut adu sakharang labada revolver mukutagi nanthaduna Leima da dagre amamba da konjal matare tumleyo adugo mani yo parak pa khuda thokriba akraman naduda mali chang nagre mak masa phawba jackson jabang amdri but masmuk da kari umba pos ama soro chingbagi semphata konjal ama taraki makhol tarakliba maike dumda muning silubuda uba fangle mamang mukda thoina laptana thongnau amagi makhada thongnau adumaktadagi haidorapa maingalda mamigi murti ama uba fangle mami aduna mahakeng matungda migi asibak chang ama mangta thori thuraga chingduna puri adugo madudagi nangaglibana asibak chang adu atai kanaksunate aduga maduyumburel beaparigi samrat Mr. Michael Reptregine angakpagi akan masafu du loidringai talaktuda machine gum mangsham da sapkhai leba mukut adu heni na kansilak pagloina na khangai khangjanoi na togoni pagi khonjalamana nahang no pini hiram mastegi thamna nayo kari gum behing ngade wafam masi kanam da daido kana mi aduna singlabing rajida wafam krasari aduga loina na maki mangsham da pashin bu dari ba sepe khutpa edo khangkan kan da sapsilak pagum da uduna phana launa pangthok labasu amamba natuna kari matu ubu pangkitre mahana gyan tarak matam maduda mahana khamangame Sunil mahakpu thanglaga china phaklang mera chale makoina bangla manung maingal yor matamda maltina haire thangbirawsi yarane aya khongna chatpungamnane darling egi thawai sa pai thokrawai ningmarabane hayang mani inglesa ai ki traidi nang hek yade do adu phare nang kramna wan thakribano kara jangna si Sunil mapam da ina kari oi kari to thapagi punam haike Sunil makhut namana malti gi makhwang mapada kolaga tabna makhoi gi ka tamna changminarakle ai gi revolver ga tors ka khura Sunil hoi pot ani ma ai gi pocket yauri hojing makhoi ani makhoi gi ka gi thongjin yorok da ngai ri Miss Anuradha gi ka gi thong do hang dori
ꯑꯗꯨꯒ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯤꯁ ꯑꯅꯨꯔꯥꯙꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯄꯥꯈꯠꯂꯥꯡꯂꯦ꯫ ꯀꯔꯤ ꯑꯣꯏꯔꯝꯂꯕꯒꯦ? ꯑꯗꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕꯤꯔꯛꯄ꯭ꯔꯥ? ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯤꯁ ꯑꯅꯨꯔꯥꯙꯥ꯫ ꯀꯅꯥꯒꯨꯝꯕ ꯑꯉꯥꯎꯕ ꯃꯊꯥ ꯆꯣꯏꯕ ꯃꯤꯒ ꯀꯣꯏꯔꯝꯒꯅꯤ ꯑꯗꯣꯝꯅ ꯎꯕꯤꯈꯤꯕꯗꯨ꯫ ꯃꯥꯜꯇꯤꯅ ꯑꯁꯦꯡꯕ ꯋꯥꯐꯝꯗꯨ ꯇꯥꯛꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯣꯝ ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯑꯅꯨꯔꯥꯙꯥ ꯃꯄꯨꯡ ꯈꯔ ꯏꯪꯂꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯃꯥꯜꯇꯤ ꯀꯥ ꯃꯅꯨꯡ ꯆꯪꯂꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯜꯇꯤꯅ ꯕꯪꯒ꯭ꯂꯥꯒꯤ ꯌꯦꯅꯈꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯃꯝ ꯇꯣꯏꯅ ꯁꯨꯒꯥꯏꯅ ꯇꯝꯂꯦ꯫ ꯑꯁꯦꯡꯕꯔꯥ? ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯁꯤ ꯍꯛꯆꯥꯡ ꯀꯅꯥꯒꯨꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯋꯣꯏꯕ ꯑꯃ ꯎꯍꯧꯕ꯭ꯔꯥ ꯅꯍꯥꯛꯅ? ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯁꯤ ꯍꯛꯆꯥꯡ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯃꯤꯗꯨ ꯍꯥꯏꯐꯦꯠꯇꯅꯤ ꯌꯥꯎꯍꯧꯕ꯫ ꯃꯍꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯒꯤ ꯃꯤ ꯃꯥꯟꯗꯦ, ꯑꯗꯨꯒ ꯃꯗꯨ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯑꯃ ꯃꯥꯜꯂꯦ꯫ ꯕꯦꯁꯤꯟꯒꯨꯝꯕ ꯑꯩꯒꯤ ꯉꯛꯁꯝꯗ ꯃꯈꯨꯠ ꯆꯥꯎꯗꯨꯅ ꯆꯞꯈꯥꯏꯔꯝꯕ ꯃꯤꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯦꯡꯂꯕ ꯏꯪꯒ꯭ꯔꯥꯖꯤ ꯉꯥꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡꯁꯦ ꯉꯛꯄꯅꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯣ, ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯣ꯫ ꯅꯍꯥꯛ ꯅꯨꯄꯤꯅꯤ, ꯍꯤꯔꯝꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯌꯣ꯫ ꯗꯥꯔꯂꯤꯡ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯅꯤꯃꯨꯟꯒꯤꯗꯃꯛ ꯂꯥꯛꯄꯅꯦ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯣꯛ ꯆꯤꯛꯀꯗꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯨꯅꯤꯜꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯚꯥꯞ ꯑꯃꯗ ꯂꯧꯔꯦ ꯁꯨꯅꯤꯜ꯫ ꯃꯁꯤ ꯃꯔꯗꯔ ꯀꯦꯁꯅꯤ, ꯑꯗꯨꯒ ꯃꯗꯨꯃꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯒꯤ ꯃꯤꯍꯥꯠ꯫ ꯃꯥꯜꯇꯤꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯖꯦꯅꯔꯦꯜ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯈꯨꯠꯊꯥꯖꯁꯅꯨ꯫ ꯅꯍꯥꯛ ꯅꯊꯟꯇꯅ ꯀꯔꯤꯕꯨ ꯇꯧꯔꯨꯕ ꯉꯝꯒꯗꯧꯔꯤ? ꯀꯔꯤꯒꯨꯝꯕ ꯃꯦꯖꯔ ꯕꯜꯕꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯅ ꯑꯇꯣꯞꯄ ꯋꯥ ꯑꯃꯅꯤ꯫ ꯍꯥꯏꯔꯒ ꯁꯨꯅꯤꯜꯅ ꯃꯁꯥꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯃꯥꯜꯇꯤꯒꯤ ꯊꯣꯠꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯇꯞꯅ ꯊꯦꯡꯈꯤ꯫ ꯄ꯭ꯔꯦꯃꯤꯈꯧ ꯂꯥꯡꯂꯕꯅꯤꯒꯤ ꯀꯨꯝꯍꯩꯗ ꯍꯧꯔꯛꯄꯗ ꯃꯉꯥꯏꯔꯦ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯝꯊꯤꯈ꯭ꯔꯕ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯨꯛ ꯂꯥꯎꯕ ꯃꯤꯔꯥꯎꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤꯒꯤ ꯇꯦꯡꯊꯥꯈꯣꯜ ꯑꯃ ꯏꯅꯛ ꯅꯛꯅ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯦ꯫ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨ ꯃꯤꯁ ꯑꯅꯨꯔꯥꯙꯥꯒꯤ ꯀꯥꯒ ꯊꯪꯅꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯀꯥꯗꯨꯃꯛꯇꯤ ꯅꯥꯇꯛ ꯃꯟꯗꯂꯤꯒꯤ ꯀꯂꯥꯀꯥꯔ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯥꯔꯤ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯗꯛꯇ ꯁꯨꯅꯤꯜ ꯑꯃꯁꯨꯡ ꯃꯥꯜꯇꯤ ꯈꯪꯍꯟ ꯍꯟꯗꯣꯛꯅꯔꯝꯃꯤ꯫ ꯊꯪꯅꯕ ꯀꯥꯒꯤ ꯊꯣꯡ ꯀꯌꯥꯃꯨꯛ ꯑꯃꯨꯛꯇꯗ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯕ ꯐꯪꯉꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯔꯤꯗꯣꯔꯗ ꯊꯣꯔꯛꯂꯦ꯫ ꯅꯥꯇꯛ ꯃꯟꯗꯂꯤꯒꯤ ꯃꯦꯝꯕꯔ ꯑꯌꯥꯝꯕ ꯇꯍꯥꯅ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯥꯔꯤꯒꯤ ꯀꯥꯗꯪꯅ ꯆꯪꯁꯤꯟꯅꯔꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯜꯇꯤꯗꯤ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯨꯕ ꯃꯛꯇꯗ ꯉꯛꯈꯤꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯔꯥ ꯇꯥꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯊꯥꯖꯗꯕꯅ ꯃꯈꯣꯏꯅ ꯃꯃꯤꯠ ꯅꯣꯏꯔꯛꯏ꯫ ꯄ꯭ꯔꯚꯥꯀꯔꯒꯤ ꯀꯥꯗ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯔꯦꯞꯇ꯭ꯔꯤ ꯏꯆꯪ ꯆꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯤꯌꯥꯒꯤ ꯁꯥꯡꯂꯕ ꯁꯝꯌꯥꯝꯗꯨ ꯃꯈꯨꯠ ꯈꯨꯗꯥꯡꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯄ꯭ꯔꯚꯥꯀꯔ ꯑꯣꯍꯥꯔꯤꯒꯤ ꯀꯥꯏꯔꯕ ꯃꯆꯤꯟꯕꯥꯟꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏꯕ ꯏꯒꯤ ꯆꯦꯟꯗꯨ ꯔꯨꯃꯥꯜꯅ ꯅꯞꯊꯣꯛꯂꯤ꯫ ꯃꯥꯏꯀꯦꯜ ꯔꯦꯞꯇ꯭ꯔꯤꯅ ꯏꯆꯪ ꯆꯪꯅ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯥꯜꯇꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ꯫ ꯊꯥꯖꯃꯟꯗꯕꯅ ꯃꯃꯤꯠ ꯅꯣꯏꯕꯇ ꯅꯠꯇꯅ ꯃꯄꯨꯛꯅꯤꯡꯕꯨ ꯍꯟꯅ ꯍꯟꯅ ꯊꯤꯝꯖꯤꯟꯖꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯅꯤꯜ ꯀꯣꯔꯤꯌꯥ ꯂꯣꯟ ꯈꯪꯏ꯫ ꯔꯦꯞꯇ꯭ꯔꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯤꯌꯥꯕꯨ ꯆꯩꯗꯨꯅ ꯂꯩꯔꯤ꯫ ꯀꯥ ꯃꯅꯨꯡꯗꯨꯗ ꯑꯇꯤꯊꯤꯁꯤꯡꯗꯨ ꯄꯨꯂꯞ ꯄꯨꯜꯂꯕꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯨꯗ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯁꯨꯝꯅ ꯅꯁꯥ ꯄꯥꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯁꯤꯗ ꯑꯇꯤꯊꯤ ꯑꯃꯕꯨ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯁꯥ ꯄꯥꯟꯗꯨꯅ ꯍꯦꯛꯇ ꯄꯥꯏꯈꯤꯕ ꯅꯠꯇꯦ? ꯅꯪꯅ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯝꯇ ꯌꯦꯡꯗ꯭ꯔꯤꯕꯅꯣꯏꯕ? ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯆꯣꯞꯍꯜꯂꯕꯅꯣ? ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯠꯆꯥꯎꯗꯨꯅ ꯇꯥꯅꯤꯌꯥꯒꯤ ꯃꯃꯥꯏꯗ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯛꯏ꯫ ꯁꯨꯅꯤꯜꯅ ꯎꯕꯗ ꯃꯤꯁ ꯇꯥꯅꯤꯌꯥ ꯚꯤꯁꯞꯀꯤ ꯒꯥꯎꯟ ꯑꯃ ꯁꯦꯠꯂꯤ꯫ ꯃꯗꯨꯅ ꯀꯨꯞꯄ ꯊꯨꯡꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯁꯤꯡꯁꯤꯡꯅ ꯎꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇꯨ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯆꯥꯎꯏ꯫ ꯃꯥꯒꯤ ꯒꯥꯎꯟꯒꯤ ꯃꯇꯣꯟꯗꯨ ꯅꯥꯀꯜ ꯑꯅꯤꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯗꯣꯔꯛꯂꯤꯕꯗꯨ ꯅꯤꯡꯗꯨ ꯌꯧꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤꯅꯤꯡꯗ ꯁꯦꯠꯂꯤꯕꯗꯨ ꯏꯁꯤꯡ ꯁꯤꯡꯅ ꯈꯔ ꯃꯈꯩꯗꯤ ꯎꯕ ꯐꯪꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯝꯒꯤ ꯏꯔꯥꯡ ꯌꯥꯀꯥꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯛ ꯆꯤꯡꯅꯒꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯁꯦꯡꯂꯕ ꯏꯪꯒ꯭ꯔꯥꯖꯤꯗ ꯍꯥꯏꯔꯤ꯫ ꯑꯩꯗꯤ ꯑꯇꯤꯊꯤꯁꯤꯡꯗ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯂꯩ ꯂꯥꯛꯇꯦꯀꯣ ꯍꯥꯏꯅ ꯍꯪꯂꯝꯕꯇꯅꯤ꯫ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯃꯤꯁꯇꯔ ꯄ꯭ꯔꯚꯥꯀꯔꯒꯤ ꯐꯃꯨꯡꯗ ꯐꯝꯕꯁꯤ ꯎꯕꯗ ꯍꯦꯛꯇ ꯄꯣꯛꯈꯥꯏꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯕꯗꯅꯥꯝ ꯇꯧꯔꯦ꯫ ꯊꯥꯗꯣꯛꯁꯤ ꯆꯝꯁꯤ ꯍꯥꯏꯔꯒ ꯃꯁꯝꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯆꯦꯠꯄ ꯈꯨꯠꯄꯥꯏꯗꯒꯤ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯦꯛꯇꯔ ꯕꯦꯗ ꯄ꯭ꯔꯀꯥꯁ ꯁꯕꯔꯋꯥꯜꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯄ꯭ꯔꯚꯥꯀꯔ? ꯅꯪꯒꯤ ꯆꯤꯟꯕꯥꯟꯗꯨ ꯃꯇꯧ ꯀꯔꯝꯅ ꯇꯠꯂꯤꯕꯅꯣ? ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯨ ꯎꯕꯗ
masa thak thak ning nek ta saugale dugi kan thadana magi nupi da phuda natana aigi chinbana sukta thajalakri bane asengmudi mistania aigi ka da kari gumba war pa leila prakna batane Mr. Retrade dubo hausi pau saw kibna masa du thak thak nikle Malti na mapu mun mun yeng muda bab lan lawraduna Madam Malti adum na ibu adum mun yeng biri ba kari gino nati kana gumba nupi amana ranba lambi da chalawadi madu mapru ibu ori buduna tingbangam bagi adhikaram ta leitar brane adongi mapung phaba adhikar kari gi leita dagi aduga ina dom mun yeng jabagi maramdi hojik tagi pungkhai amagi mamangda adongi thawa yaudra si bakjang kana gumba topa graba si man ba man chingdana puki bu hawi kari haiba aigi thawa yaudra bakjang haiba ngai hakki mamangda leramba saubui maisado kamdongna no kudak ta mangre Madam Malti aidi adongi mangmakta da ichangchangna lebibsti adomna aigi asi bakjangbu matau karamna topa graba si singna chingdana puki bu biribana aina haribsa sengmani Mr. Rentre atopa graba si singdo makoi anini makoi yamana aigi ngaksamna mesin gi madaw makut khut chaodna sapsindna thamlaga atopa muduna adongi hakjang chingdana puki budu ayang imit magna horibani Bharat basi singna ikhoidagi hena na biswas oi haibsi ayak hana di khanglamde ngahaki mamangda Miss Anuradhana angakpa sa amu ui hairi aduga hausikna adumna kanagumba gravasi ani makoigi amana adongi khawri melami aduga amana aigi thawa yaudra hakjang chingduna pokibu uhawi hairi mayam asiboi thokpa yabrane hausikta da Malti mapungning phathajari maramdi kyarak ana honaduna su kana amatana maki wadu thajab leiraroi maramdi Mr. Reptredi mamang maktari sangchangna leble chalase atiti singi karigumba warpa leitre Mr. Reptredi na magi nupi dhari aduga maki makhudang paiduna Prabhakar gi kaadagi thokre makhoi gi kaada muna changaklaba matungda Sunil na Malti dangle darling aseng babang Mr. Reptredi si bakjang ukifrane madu karigumba magi duplicate haibadi magi charuna saba muti kati oram loitrane nak phawuna igi wasi thajaba ngamdrisune Malti na mathoi wan hairi aduga makokta Sunil gi matam bakta thamlaga upai leitrabada sadugi taina pham leitraba sawdu mathanta nem thajana bonarame Mr. Reptrade na mahaki nupi bu makut samduna makhoi gi bedroom dalak minare bedroom maduda makhoi ani natuna kanam ta leite magi nupi gi mananganda kupang na fe tharaga Reptrade na Darling, ibu sahon kanune. Na khangli natro. Tha humukse ai ahing mataning thina tumaktre haiba. Ai namit pang na leringi matam pumbada nakpui nakta na leba pami. Nangni nakta leraga ai gi awabsi khanam khemeng tabum tawe. Ho matung dei section jaragise. Ado nangna hingtum dabi maramdi engona ngasi pawhai kidina. Hawki ba tha hom dei thina tumde haidu kai kino. Adom kari pendava nungai tabaga leirage Aigi state manager na aibi yang wale ma yu yam thakpa mine aduga hingchak tabasi magi hobby ni asita sunatana aigi nupi hangi chanupi nisnaso aibu wan bahorane ayambari melori ni Karigumba matar ama natraga matawduna ahingi barota ji faudi mapanda lege de vekta honaine ngasi su diplomacy hall da darshan shastra gi bhasan tani din sarkhibani madoi sukhage aduga igi awabasi asin nong nong gi ngalakli ngasi gi thokre thok pareng sinasu asopra thum thakchin bagum agi pangan shakti puma son than krabiningle actress Anuradhana maki thongnauda saman ba mi mu yairi aduga prithvi sindungna phawraba detective major balbantagi assistant Mrs. Malti na haribana yumsigi maningda topa gravasi ani ui hari makhoi gi amana aigi thawa yaudrba sibak chang chapmana phakchang ama chingduna buki aduga amana magi makhori melami hari yo nati yumsda butpret gi makonga saduna lairabra haiba madu sumu matang stere tamna silare atopa lebak de titi kya lakbagi haraute amba phongthok kadama tamstaida adom narimda kokchik piribane se ingna pathamira oithungna roidaba wafamsing dukhanduna adom na dom wan birana
ꯑꯗꯨꯔꯕꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯇꯨꯝꯅꯤꯡꯖꯔꯛꯂꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯇꯥꯅꯤꯌꯥꯅ ꯇꯦꯕꯜ ꯂꯦꯝ ꯊꯥꯡꯒꯠꯇꯨꯅ ꯁ꯭ꯋꯤꯆ ꯅꯝꯗꯨꯅ ꯑꯇꯩ ꯕꯜꯕ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯂꯦ ꯇꯥꯅꯤꯌꯥ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤꯅꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯕꯨꯗꯤ ꯂꯦꯞꯄ ꯂꯩꯇ꯭ꯔꯕ ꯆꯍꯤꯒꯤ ꯗꯣꯔꯤꯅ ꯃꯊꯪ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯅꯤꯌꯥꯗꯤ ꯃꯄꯨꯡ ꯐꯥꯅ ꯏꯟꯈꯠꯂꯛꯂꯤꯕꯤ ꯃꯧꯅꯥꯍꯥꯅꯤ ꯇꯥꯅꯤꯌꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯅꯤꯡꯁꯥ ꯁꯣꯔꯗꯨꯅ ꯁꯥꯈꯤꯅꯤ ꯑꯗꯨꯕꯨ ꯔꯦꯞꯇ꯭ꯔꯤꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤ ꯈꯖꯤꯛꯇ ꯐꯥꯎ ꯇꯥꯗꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯂꯩꯔꯛꯇ ꯃꯁꯥꯒꯤ ꯔꯣꯜꯁ ꯔꯣꯏꯁ ꯀꯥꯔꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯊꯪꯗ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡ ꯆꯪꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯁꯣ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯊꯪꯗ ꯃꯍꯥꯛꯅ ꯃꯦꯂꯣꯔꯤꯅ ꯀꯔꯤꯅꯣꯝ ꯍꯥꯏꯈꯤꯕ ꯇꯥꯍꯧꯔꯝꯃꯤ ꯃꯗꯨ ꯀꯌꯥꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯃꯤꯠꯀꯨꯞꯇ ꯃꯆꯥꯅꯨꯄꯤꯅ ꯀꯅꯥꯅꯣ ꯍꯥꯏꯈꯤꯕꯗꯨ ꯁꯦꯡꯅ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯃꯊꯪꯗꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯣ ꯃꯊꯪ ꯃꯔꯤꯔꯛꯅꯤ ꯑꯆꯤꯛꯄ ꯏꯔꯣꯟꯅꯨꯡꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯆꯥꯎꯈ꯭ꯔꯕ ꯕꯪꯒ꯭ꯂꯥ ꯑꯗꯨ ꯇꯝꯊꯤꯅ ꯊꯃꯣꯏ ꯁꯣꯟꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨꯒꯤ ꯈꯣꯟꯊꯥꯡꯗ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤꯕ ꯑꯣꯏꯅꯤꯡꯉꯤ ꯆꯥꯎꯔꯕ ꯕꯪꯒ꯭ꯂꯥꯗꯨ ꯃꯤꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅ ꯅꯤꯜꯂꯦ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯊꯥꯗꯣꯛꯇꯨꯅ ꯀꯣꯔꯤꯗꯣꯔꯗ ꯄꯨꯜꯂꯔꯦ ꯄꯨꯝꯅꯃꯛꯅ ꯎꯔꯤꯕꯗꯤ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯤꯔꯤꯁꯤꯡꯗꯨꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯦꯂꯣꯔꯤ ꯌꯥꯝ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨ ꯃꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯃ ꯐꯪꯗꯨꯅ ꯋꯥꯟꯊꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯇꯝꯊꯤꯈ꯭ꯔꯕ ꯁꯣꯛ ꯑꯃ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯂꯣꯏꯗꯕ ꯃꯤ ꯇꯥꯏꯕꯪꯗ ꯂꯩꯔꯝꯂꯣꯏ ꯃꯦꯂꯣꯔꯤꯅ ꯃꯨꯇꯛ ꯇꯧꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯅ ꯈꯔꯦꯅ ꯉꯥꯎꯏ ꯃꯆꯤꯒꯤ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯍꯧꯅ ꯂꯥꯎꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯆꯤꯒꯤ ꯃꯊꯛꯇ ꯇꯨꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯃꯤꯅꯥꯏ ꯃꯤꯁꯟ ꯑꯃꯗꯤ ꯔꯦꯞꯇ꯭ꯔꯦ ꯃꯁꯥꯃꯛ ꯌꯥꯎꯅ ꯊꯥꯡ ꯈꯣꯠꯇꯨꯅ ꯃꯦꯂꯣꯔꯤꯕꯨ ꯍꯣꯜ ꯀꯥꯒꯤ ꯕꯦꯗ ꯑꯃꯗ ꯍꯤꯞꯊꯍꯜꯂꯦ ꯂꯣꯏꯅꯅ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯗꯣꯛꯇꯔꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯊꯨꯅꯃꯛ ꯂꯥꯛꯅꯕ ꯀꯧꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥꯎꯅꯨꯄꯤ ꯃꯦꯂꯣꯔꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯦꯂꯣꯔꯤꯒꯤ ꯐꯤꯕꯝꯗꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯉꯥꯏ ꯃꯥꯜꯇꯤ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯍꯩꯁꯤꯡꯂꯕ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯏꯌꯣꯛ ꯌꯥꯔꯕ ꯗꯤꯇꯦꯛꯇꯤꯚꯅꯤ ꯍꯧꯖꯤꯛꯇꯨꯗ ꯃꯦꯂꯣꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯦ ꯃꯦꯂꯣꯔꯤ ꯊꯣꯏꯗꯣꯛꯄ ꯁꯣꯛ ꯑꯃ ꯐꯪꯗꯨꯅ ꯋꯥꯟꯊꯈꯤꯕꯅꯤ ꯆꯨꯝꯅ ꯑꯀꯤ ꯈꯪ ꯋꯥꯈꯟꯅ ꯅꯠꯇ꯭ꯔꯒ ꯇꯨꯁꯤꯟ ꯈꯣꯠꯆꯤꯟꯕꯗ ꯋꯥꯟꯊꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯑꯣꯏꯕ ꯌꯥꯏ ꯗꯣꯛꯇꯔ ꯂꯥꯛꯄ ꯉꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯐꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯃꯣꯀ꯭ꯔꯥꯟ ꯃꯁꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ ꯊꯨꯡꯂꯔꯦ ꯈꯨꯗꯛꯇ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯒ ꯇꯣꯉꯥꯟꯕ ꯏꯟꯖꯦꯛꯁꯟ ꯑꯅꯤ ꯀꯥꯞꯂꯦ ꯑꯗꯨꯒ ꯃꯌꯥꯏ ꯑꯣꯏꯔꯞꯇꯧꯕ ꯀꯦꯞꯁꯨꯜ ꯑꯃ ꯃꯦꯂꯣꯔꯤꯒꯤ ꯃꯌꯥꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯣꯠꯅꯔ ꯃꯇꯨꯡꯗꯗꯤ ꯇꯞꯅ ꯃꯦꯂꯣꯔꯤ ꯃꯃꯤꯠ ꯄꯥꯡꯂꯛꯂꯦ ꯃꯃꯩꯊꯪꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯉꯥꯔꯒ ꯍꯧꯒꯠꯇꯨꯅ ꯐꯝꯂꯛꯄ ꯃꯇꯝꯗ ꯔꯦꯞꯇ꯭ꯔꯤ ꯅꯪꯂꯛꯏ ꯀꯝꯗꯧꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯏꯕꯦꯝꯃ ꯑꯩ ꯂꯦꯛꯆꯔ ꯇꯥꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯊꯣꯡꯁꯨ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯁꯤꯔꯤꯒꯤ ꯊꯥꯛ ꯑꯁꯤ ꯆꯣꯡꯈꯠꯇꯨꯅ ꯈꯣꯡꯊꯥꯡ 3 ꯀꯥꯈꯠꯂꯒꯗꯤ ꯃꯥꯡꯊꯪꯕ ꯁꯤꯔꯤꯒꯤ ꯑꯔꯣꯏꯕ ꯊꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯑꯩꯉꯣꯟꯗ ꯆꯥꯒꯗꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯇꯤꯗ ꯎꯕꯗ ꯊꯥꯀꯠꯄꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯈꯜꯂꯨꯏ ꯑꯃꯗꯨꯗ ꯂꯦꯞꯂꯤꯕꯗꯣ ꯑꯗꯣꯝꯅꯤ ꯆꯤꯡꯅꯗꯅ ꯍꯪꯂꯨꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯑꯒ ꯊꯥꯛꯁꯤꯡꯗꯣ ꯑꯃꯨꯛꯇꯗ ꯑꯍꯨꯝ ꯀꯥꯜꯂꯒ ꯑꯩꯕꯨ ꯐꯥꯅꯅꯕ ꯆꯦꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯕ ꯐꯪꯗꯕꯗꯨꯅꯤ ꯀꯔꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯕ ꯐꯪꯗꯦ ꯍꯥꯏꯕ ꯔꯦꯞꯇ꯭ꯔꯤꯅ ꯉꯥꯡꯂꯛꯏ ꯍꯣꯏ ꯄꯥꯈꯠꯈꯤꯕꯅ ꯑꯩ ꯂꯥꯎꯔꯒ ꯂꯩꯊꯣꯔꯛꯄꯗ ꯐꯤꯕꯝ ꯆꯥꯎꯍꯧꯗꯕꯗꯩ ꯁꯤꯔꯤꯗꯨ ꯅꯥꯟꯊꯔꯒ ꯑꯗꯨꯃꯛ ꯇꯨꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯑꯩ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯕ ꯉꯝꯅ ꯍꯧꯔꯝꯃꯔꯣꯏ ꯅꯍꯥꯛ ꯃꯅꯥꯎꯅꯨꯄꯤꯅ ꯍꯪꯂꯛꯏ ꯃꯍꯥꯛꯄꯨ ꯃꯥꯏꯄꯨꯅꯅ ꯌꯦꯡꯕꯒꯤ ꯃꯇꯝꯕꯨ ꯀꯗꯥꯏꯗꯅꯣ ꯑꯗꯨꯃꯛꯄꯨ ꯎꯀꯤꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯑꯆꯣꯟꯕ ꯀꯣꯠ ꯑꯗꯨꯒꯨꯝꯕ ꯗꯤꯞꯂꯨ ꯃꯆꯨꯒꯤ ꯀꯣꯠ ꯑꯃꯗꯤ ꯂꯤꯠꯂꯦ ꯀꯣꯠꯇꯨꯒꯤ ꯃꯈꯥꯗ ꯋꯥꯁꯀꯠ ꯊꯥꯏ ꯋꯥꯁꯀꯠ ꯑꯗꯨꯒꯤ ꯒꯨꯗꯥꯝꯁꯤꯡꯗꯨ ꯉꯧꯋꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯅꯔꯤꯕꯁꯤꯗꯒꯤ ꯊꯣꯏꯗꯣꯛꯅ ꯆꯥꯎꯏ ꯑꯃꯝꯕꯗꯨꯗꯁꯨ ꯃꯗꯨ ꯑꯩꯅ ꯂꯥꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗ ꯒꯨꯗꯥꯝ 3 ꯄꯥꯜꯂꯤ
Madugi mung manungdana angaw kamis matay. Kamis tugi color do hui managum tikale. Reptrain mo kut kingin na minay ni Nikos lagayri. Nakoy ni nupado tiyo. Hawju yung masing mapanda thoki biya ba thong thong na puna maglole. Aduga maduda waiku sosuloli vani. Madubu choidan wairamdani. Mrs. Taniana yang pakanayri. Buhut. Yung Mr. Vukatay nagi kamdang na bulak kadori mo no. Ha? Reptrain na. Puna mag-angag panipadugi maramda kananay na doon nirami. Asigum matamsda tibatat ki panipani do lakto na hayrare. Atong kundi manung lunday solo na radum tinglida. Yung sday mapano kong tangdo kibiya ba labi matas laiti. Mapama soy ga hikol ikol sing sisu angag panipadugi manam paw laiti. Puna magsamam na rin. Mamay tang Reptrain na. Ay yung sda ano wana utok sing asi sumsumtok silang le. Pare. Puna mapukunam sari. Hawju magidi kway pumbana isa-isagi kada po tabirugun hinafarani. Kuting magmasama-sagi kada jang naragle. Sunila masong malti so makoy kada lagle. Mamin bani magtumning mo na pasalaglavani. Adumoy na mag masigi tok liba tutok singadungi manamda kananay na rin. Matumado magdada. Kanagong bagi jaksina tangmo kong tangmo ko naman tari. Aduga mamaytang na makoy ito mo magdada. Sunil na hukalaga tong hangdulubada tong진da Mr. Reptrain lepto na lerami. Mr. Reptrain na manung da sangak laga malti da hayri. Madam malti. Ay adong ginapamda kaligumba request ama tawzaki lakcharibani. Adom na ngasay kaligumba karu biki haibado aran banati haiba ay hawjikta da bab tarakle. Madam. Hawjing matamsda ay afaba detective amakak pamjay. Major Balbanta mahak karama makalgi detective na. Major Balbanta di international figure oiraba thoidok na maming leiraba nupani. Malti gi mahutta Sunil na kumlay. Ay hang na pamjari basi makumba detective atune. Atay sadran detective amabu mapam masda kawraga makoy gi makok mamay khangdraba wahang kya gi pakumda maduda ikok ngawang amloy. Fare. Hawjik sida karigumba Major na igi invite upirakadra. Soidana maki. Major Balbanta gi punsida kanagumba gi request law kidre haiba ay hang asi pawu thengna jaraktri. Malti na kumlay. Paukumdu taamada Mr. Reptrain. Wahai ama pau hairam badawdana minna kuppada kaadudagi mapal thokre. Masagi ka yauraga South Korea gi range ki IG ki number da ring torame. Mr. Reptrain, whole Korea da anga ko prabhav leibun pane. Pumnamagna maku khangmag loinana mahang supunamaka tonna tinabagi chawraba sangka mahaki lai. Personality wang maduk sumatakta sakti leibul lalonba moina Korea sinba thungna masagi mapam chawna kanjariba misangni. Lengak sasongi adhikari sing aduga police ki awang bathaki sadisha sing mahaki akpa manup sing ni pumna magna mahakpu ikai kumna bagloina namadi yamna pawna mahaki sangatabu khawrang na ngainariba lalonba crorepati ni kanai birabano atopa maikei dagi nupi amana ji saib tum kharbra tumdri tumgadabagi thorang tawri amangonda haibiyo Mr. Reptrain phone da wari matang sanajaba pami haina. Oh adom phani haijage. Haibet tahana somdagi khumlai. Nupidu kana sunate aduga madu IG ki family helper ne. Minute ani gi matungda receiver da IG ki khonjal tare. Takpiyo Mr. Reptrain. Asuk thenglabasida kadomdagi ningsingbirami bano. India da fawba detective ama leibra. Maming na Balbanta kauba. Major ni hai. Hoi. Lai. Mahaki angakpa thigatpagi maramdai na taraglibasi phanadi kuirakle. Aijina kumlai. Adomna mahakpo gi krasta yarimkai thuna maphamsta kaubiyo. Karigma Major na hangchit phawgi manungda maphamsta thon biravadi adongi laman tolabane. Lobiyo Major ki address. Major Balbanta ki address. Aya khangjai. Aduga ina khanbadi hangchit phawgi manungda leiba osta Major na soidna thunglagane haiba jena thajai.
ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯦꯖꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯔꯤꯀ꯭ꯋꯦꯁ ꯂꯧꯈꯤꯗꯦ ꯍꯥꯏꯕ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯦꯖꯔꯕꯨ ꯃꯐꯝꯁꯤꯗ ꯀꯧꯕꯤꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯅꯅꯣ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯅ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯁꯨꯒꯥꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯃꯩꯊꯪꯗ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒ ꯐꯣꯟꯗ ꯊꯝꯃꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯥꯡꯂꯕ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯕꯦꯗꯔꯨꯝꯗ ꯆꯪꯂꯛꯏ ꯗꯤꯇꯦꯛꯇꯤꯚ ꯑꯃꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗ ꯃꯗꯨꯁꯨ ꯑꯃꯨꯛꯇ ꯅꯠꯇꯅ ꯃꯔꯤꯔꯛ ꯃꯆꯤ ꯐꯦꯡꯂꯔꯤꯕ ꯌꯦꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯥꯜꯇꯤꯕꯨ ꯇꯁꯦꯡꯅ ꯁꯨꯝꯍꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯗꯤꯇꯦꯛꯇꯤꯚꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯃꯀꯥ ꯐꯣꯡꯅ ꯈꯣꯡꯗꯥꯔꯛꯄ ꯉꯝꯕ ꯌꯦꯛꯅꯕꯒꯤ ꯊꯧꯑꯣꯡꯗꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯒ ꯕꯪꯒ꯭ꯂꯥ ꯑꯃꯗꯤ ꯃꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯆꯦꯛꯁꯤꯟꯅ ꯌꯦꯡꯅꯤꯡꯂꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯇꯣꯞꯄ ꯒ꯭ꯔꯍꯁꯤ ꯃꯥꯟꯕ ꯑꯉꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯅꯥꯅꯣ ꯃꯈꯣꯏꯗꯨꯒꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯧꯈꯣꯔꯤ ꯃꯦꯠꯂꯝꯂꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯈꯣꯔꯤ ꯃꯦꯠꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯕꯗ ꯑꯃꯨꯛ ꯌꯦꯡꯉꯨ ꯋꯥꯗꯤ ꯉꯥꯡꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯒꯤ ꯑꯥꯔꯊꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯈꯣꯔꯤ ꯃꯦꯠꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯒ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯆꯤꯡꯈꯤꯕꯗꯨꯒ ꯀꯥꯡꯕꯨ ꯑꯃꯠꯇꯔꯥ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯇꯞꯊꯜꯂꯝꯗꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯀꯣꯔꯤꯗꯣꯔꯗ ꯂꯦꯞꯂꯕ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯒꯦꯠꯇ ꯅꯥꯜꯂꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯆꯤꯡꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯟꯊꯔꯝꯃꯤ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯑꯉꯧꯕ ꯁꯒꯣꯜ ꯃꯔꯤꯅ ꯆꯤꯡꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯗꯨꯅ ꯕꯪꯒ꯭ꯂꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯈꯥꯝꯂꯔꯦ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯤ ꯑꯃ ꯀꯨꯝꯊꯔꯛꯏ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯑꯃꯗ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯔꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯁꯥꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯥꯔꯤ ꯙꯟ ꯂꯟꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯗꯨꯅ ꯂꯩꯕ ꯑꯆꯧ ꯑꯁꯥꯡ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯈꯪꯕ ꯉꯝꯃꯤ ꯁꯣꯏꯗꯅ ꯔꯦꯞꯇ꯭ꯔꯦꯒꯤ ꯏꯃꯨꯡꯒ ꯅꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯥꯜꯇꯤꯅ ꯈꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯜꯇꯤ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯆꯤꯡꯗꯨꯝ ꯃꯆꯥꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯅꯤꯡꯊꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯒ ꯀꯣꯜꯕꯦꯜ ꯅꯝꯂꯝꯃꯤ ꯊꯣꯡꯗꯨ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤ ꯃꯁꯥꯃꯛꯅ ꯍꯥꯡꯗꯣꯔꯛꯏ ꯊꯣꯡꯖꯤꯟꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯔꯦꯞꯇ꯭ꯔꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯃꯃꯥꯡꯃꯛꯇꯗ ꯔꯦꯞꯇ꯭ꯔꯤ ꯃꯁꯥꯃꯛ ꯎꯕꯗ ꯆꯪꯉꯛꯅꯕ ꯍꯥꯏꯐꯦꯠ ꯄꯣꯛꯏ ꯑꯣ ꯃꯤꯁꯦꯁ ꯑꯦꯟꯇꯣꯅꯤ ꯑꯗꯣꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯦꯡꯕꯤꯔꯛꯂꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯌꯣꯛꯅꯅ ꯐꯝꯂꯕꯗ ꯃꯤꯁꯦꯁ ꯑꯦꯟꯊꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯕꯨ ꯊꯦꯡꯅꯖꯕꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯖꯁꯄꯤꯔꯅ ꯑꯩꯍꯥꯛꯄꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯃꯦꯂꯣꯔꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯦ ꯍꯔꯥꯎꯈꯤꯕ ꯅꯨꯃꯤꯠꯀꯨꯞ ꯑꯃꯗꯤ ꯔꯦꯞꯇ꯭ꯔꯦꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯉꯥꯜ ꯊꯣꯛꯅꯕ ꯑꯣꯏꯅꯤꯡꯉꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯗꯨ ꯀꯨꯏꯔꯝꯗꯦ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯑꯋꯥꯕꯒꯤ ꯁꯥꯡꯂꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯣꯝꯈꯣꯏꯒꯨꯝꯕ ꯂꯩꯕꯥꯛ ꯅꯤꯀꯥꯏ ꯈꯨꯝꯅꯔꯤꯕ ꯏꯃꯨꯡ ꯑꯃꯒ ꯅꯛꯅꯕ ꯃꯔꯤ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯆꯥꯅꯨꯄꯤ ꯃꯦꯂꯣꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯦꯁ ꯑꯦꯟꯊꯣꯅꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯃꯠ ꯄꯤꯖꯒꯦ ꯃꯤꯁꯦꯁ ꯑꯦꯟꯊꯣꯅꯤꯅ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯝ ꯄꯤꯕꯗ ꯌꯥꯅꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10-15ꯗꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯅ ꯃꯤꯁꯦꯁ ꯑꯦꯟꯊꯣꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯖꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯌꯥꯝꯅ ꯍꯥꯏꯖ ꯈꯣꯠꯆꯕ ꯇꯧꯔꯒ ꯃꯤꯁꯦꯁ ꯑꯦꯟꯊꯣꯅꯤ ꯍꯟꯈ꯭ರೆ ꯃꯥꯜꯇꯤ ꯆꯤꯡꯗꯨꯝ ꯑꯗꯨꯗ ꯌꯦꯡꯕ ꯌꯥꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯍꯜꯂꯛꯂꯦ ꯑꯁꯦꯡꯕꯗꯤ ꯑꯉꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝꯒꯨꯝꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯤꯅꯅꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟꯗꯤ ꯂꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯒ꯭ꯔꯍꯁꯤ ꯃꯥꯟꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯇꯥꯔꯝꯗꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯤ ꯂꯩꯃꯥꯏꯗ ꯇꯥꯍꯧꯕ ꯃꯃꯤꯗꯤ ꯇꯁꯦꯡ ꯎꯕ ꯐꯪꯂꯝꯃꯤ ꯃꯥꯜꯇꯤ ꯆꯉꯛꯅꯈꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯈꯣꯡꯒꯨꯟ ꯐꯥꯎꯕꯗꯤ ꯇꯥꯔꯝꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅꯗꯤ ꯃꯦꯂꯣꯔꯤ ꯑꯃꯗꯤ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯡ ꯄꯥꯟꯗꯕ ꯃꯤ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯅꯕ꯭ꯔꯥ ꯑꯁꯨꯝꯅ ꯆꯉꯛꯅꯕꯒꯤ ꯂꯣꯏꯕ ꯈꯝꯕ ꯂꯩꯇ꯭ꯔꯕ ꯑꯍꯤꯡ ꯑꯗꯨ ꯈꯟꯗꯨꯅꯇ ꯂꯩꯔꯕꯁꯨ ꯃꯥꯜꯇꯤꯅ ꯃꯗꯨꯒꯤ ꯂꯪꯖꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯍꯤꯡꯗꯨ ꯍꯧꯈꯤ ꯑꯗꯨꯃꯛꯄꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ 2 ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯤꯒꯤ ꯁꯥꯖꯠ ꯑꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ
mahusagi leramba mahaki nungai yaifaba matao mamonda notun leiba sakpham punama adu thadolaga numit chupa chinta puduna telerakpana ngasi humni suba numit asdadi masagi kuchkumen mangkhre chahi chupa naraklaba mi ama gumkhre masimangna sumalti da anuba samasya mo helame aduba marksda mahag karigumdasu hanglubdi toramde humni subagi ayuk 13 tabada Korea Range IG ki foreign car Reptri amungi konthong da khamlare car atudagi Major Balbanta Sonia Doram sung sudiraga loinana crocodile kumtharakpadu ubuda Maltim sung Sunil makuting tholaga makhoi tamna jinsilagle Major na Maltibu nusina makokta chupiraga Sunil bu mathanungda konbirami aduga noktuna Malti da Malti Aroibadri nahangna ikhoy mayam su mafamsida kawragledana Mr. Reptresu IG ki car makhon tabada thorakle aduga Major amadi magi team gi yam khraba members sing du ubuda ngahakti chamam nakre IG na mangwanda Major amadi mahaki kangbu ki parichay taklami khudaga duda Maltina numit humni ki matungda ngasi ahan boina Mr. Michael Reptre ki kanglamasin banda momon nokpagi layidu ubu phangki ahanba maktada thokriba thawdok khudingma adu Major na Malti gi masindagi tarame aloi raptobi masak matok phajabi Reptre gi mungi kanagumbi ama laklamban bin adudagi hongna Mr. Reptre gi nungaiba harawba teyamba phiba madu mangkhreiba wasitabda Major khara ngakhi mamai thangda Melori amsung Belori masil manaw ani unaba jatkre thoidokna nalaba fijaliting set charaduna machin manaw ani phamungda phamlaga yam chikthana karingba khara khanaduna lerami Mr. Reptre gi liraba minai nupi amalai hojikti mahak minai dagi thajaba yaraba imungi arang puren gi pham parakliba kuirakle mahakna Reptre amasung fajabi nupi duga ngangnakhiba waridu thong marumda leiduna tahorami Melori amadi Belori machin manaw ani si mahakna pokchati haibadani makhoi maramda hanubisna kokchikli besimakti makhoi bhek pokpi mama phawna ngamloi loinana masil manaw ani siga mahakadi ikai hangoina bulaitana maru mapangum loinei mahakna Melori bu Korea leba ki khwaidagi nakera khulabai mungda channa bathorang to harame masi matangda machin manaw ani na khanarang libasi numit nini surakle aduga hujingmakti Melori ta ki halambami aduga sangsar thungna phawraba detective Major Balbantana makhoi da lakpagi maram khanaduna lerami asugum talaksda thongna noktorpa makholu tabda makhoi ni ikhang khangna khangnarami loinana Melori na hogalaga thong hangdokluba maktada thongjinda Major leppaga lerambadu ubuda haifet changangnarami matam chadana ayatpa pijarabagada mangakpigani ai Major Balbanta Miss Melori ga kadingma wari matam sananingduna lakchabani lengsin birakse Major bu ikai khumna put poina Belori thaidokuna lepi sangsulaga Major na Melori gi mamangda leriba siara du phamle thodok numita Melori na tamki badumi kai kai dana mase su Major tamle Malti gi machindagi hana na khangla bo phamadagi hena atai thodokpa Melori gi machindagi taba phangdrabasu Major gi pandam di mapung phana phangle aseng madi mahak masil manaw ani bo amutang mapung phana ningthina yengnabida manglagli bani masin manaw ani unar matungda Major Mr. Reptre gi thungjin damung lepdare Mr. Reptre masagi thabak loiraduna phamungda longna hiplag leiri minai dagi arangpurel gi pham yorklabi Mrs. Nigambona kadomdagino nakana madagi put pauzlaklaga Mr. Reptre masangamdri ma kanagu sunab nungai kiroi haiba khangalai aduarabdi fare Mr. Reptre na mi unaba ngamlaba matamda pau pibina baharam laga halagle Major ayuki chaklen chara matungda Major na mahaki kangbuga loinana crocodile puraga bangla gya koibada amadi madugi manak nagpam phampunamakta Maltina haikiba makhong pandaba grabhasi singadugi paukhongdu phongnanaba thiba yaba thirame masda crocodile haizaribasi Major na loiba yam singbo hui moidoribani numita ba phawba chokthau leitana honarabasu Major gi kangbudu ngakpa grabhasi singadugi paukhongdu phongbudi ngamdre
aduna aroibadadi thokriba thododugi maramda khana naina aduna lerami matam adumaktada arang purel Mrs. Nigambo laktuna Mr. Reptre library kada mahakpong aiduna leire haiba pau tagnare Mr. Reptre library kagi mayai maktada thamachan manba table magi maningda revolving chair mada phamduna lerami thongjinda mahakpu upuda yam harauna lengsin proximizer nimidung matungda adum nukna bina bhaibirak matam maduda unazaba ngamjakidre warobiroi ayhangna thoidoi nok pamaram amugdamak adum mukawjabane Mr. Saif yam chinglem naire Mr. Reptrena mahaki matawduda Mr. Haipet chamangnaki mangi table le mamakak thali bidunatna library ka adu mai mata thalamde thonglon daga mainga na thanba maning ka adudagi maingal khara phausilaktuna library ka gi leimai da tarami hanagi matawgum Mr. Reptrena yam chinglem naire Mr. Saif adungi na phamdaina kari so haijadringi mamangda wafam amatang hana khangan jawge karing bai hakna matam sadana thoning naba thorungna jingba thokotuna leikidaba matang thongdabasu aduna kesa sibidin papung phana thiget bagi thabakti baikhat piyuko masi hairaga table gi masadagi drawa samaching tholaga madudagi asangba saulgi bag amalok thori aduga madu major ki mangna thamlaga haini bag asda lak ama yauri masi aduna thamjinbiro adu erabade kesi aduna thiget bagi thawda mapung phana lobigini haina ayana khanjaba ngamgani ngak changak naraga majorna madu loksunduna pocket thapjille aduga ingna tamdang le khudag asda adongina phamda karim khara thokpa yai haina khanbiribasi kamdongna naw hawkiba thaw humdagi ayaki akchang sinung nungairaktre aduga ngasi nini humni dagidi amukin akchang sinung nungairaktre fari Mr. Saif adum yum panbirabra hanadagi Mr. Reptre gi matawsi ngaktuna lerakibani Major wadu tawdadi amukina ngakre adubu momonoksinaraga ayum panjatri Major Saif napal tawna hat ki haiba mayawna mi hat ki nupi amagi machan pibu longba ngamgadra mathong khangdaba Reptre gi wafam aduna Major bu angakpagi mathakta hena angakpa pohlame hanglei napal tawna mi hat ki nupi dubu kanano ngastagi chahi 13 ki mamangi warini matamda ehab high court ki jasa moiri aigi yumda lakhami dari building sinak lagum torame madudagi amuk chahi 13 ki mamangda aigi nupi laikidre mang laikidra matungda aigi di sangsara si mathak makhawan kravane hingduna leriba punsi asimak mawang amoy nuraki thamosida top wakhala magi mangala ma phaurakpagum torame kanagumba mihatpa mara lairaba bandi amagi farsi gi rai lauthokpa haibste hak kamthingna awaba nungaidaba pokpa horamlabani adumna kanagumbi Miss Apsara amagi maramda haibiridana hoi madumokni Mr. Saif Korea gi kiri maheba hariba patsi akoibda tariba mioisingdu sen paiba inakera khunba laikai ni haina khangnarami mafam aduda piktakpa ningthiraba yamna suman ingai oiraba bangla macha kyamung lei bangla singadugi kya amadi senjau paiba mahajan singi marum binupi haibadi atonbe sing thamnarami jahi 13 ki mamangda kanagumba crorepati amagi marum bi oina Miss Apsara minai nupi amakaka asgumba bangla amada lerame matamadumaktada hol ka gi leimaida kanagumba gi khongthang makhol tare library ka gi hangdoktun leriba maning thangba holga tainaba thong aduda Dr. Mokra magi begna chingba paraduna changsalei adubu measurable bindowda khongthang khangana laga haire matam sadana sangjarap ki tamang ngakpi gani aduga Mr. Reptre adongi nupi Mrs. Tania kadai jarkhibage ehang mahapu amutang checkup tarongi haiduna lakpani mahak mathakta natraga bangla gi mapanda lekondra amadi leramgani asomsu kangbiu sangsagi power detective measurable banda aduga Major am onslaga Mr. Reptrena maha ikhui family doctor Mokrani doctor amusung Major amana mabu makukno naduna kai khumna bunarame aduga Dr. Mokra mapan thokre
wafam amada mekshing ningsing ngamdre ayag adum da kali hajaram bano Miss Apsara ina khunda miyoi amagi aton bini haiba takpikre oh mane Miss Apsara mapa laitana fazavini mahaki mi sumat pamai thong kuchu komen song sadasina singba singthaba gi loibana idana thabla pham phawra sandoklami matam madura mahaki jahisi kunumda kunbari da gi thoine lamoi leipak phawna ngangna mahaki magun ma haiba tarabadi madu yu thakpada nupa amatana mahakpu lamba tawba ngamdabasini sup ngau tabamangni asuk masak matau sangkholapin nupisigi mapambungi sakti di angakpane jahi chupa thabak sudum tadaiba kuli amada ki daroi mahaki thoidoi no pamagunsi asida sunatri bezar mak chapchana mai paklavi artist ama soirami jahi taratrat ki mamangi wani lekai aduda achobu kumai amagi loisilakpada khatnaba mathoki damki tonaki karama mauno kamdong nanu kari haina tawriba dabki no haibadi khangba ngamkide ahinga dumakta mi ani hatki Miss Apsara ga nungsina bana pado guli gi sikaraki mahaki bangla du yumdum po ina mayam de kitongana lei manamis na mahaki nungsina bana pado nongmaina mangar kap kibagi makhol du kanan su tabla kide adubu minai nu pidu dangde tahawki matam amada minai nu piasna Mihatpi gi saki pirpusu yai manamsina araibu paidi mahakpusu pharaga mangak thudiktuna loislapli madumoksu pangtuklamni bani matam madura mi ayamba revolver paina bagi chanabi mahautuklami ahaksu revolver ma leirui yamna nungsi khraba fajakrab revolver ni Mr. Riptrain hairaki aduga table gi trawas ma sam sing tholaga madudagi piktak tawba revolver ma lukthokuna mezardi yangalai madugi makhoktu samu miyana savani aduga berel du chandini yombani madu asing mamuk khutchang na sem sava fajarbu khulai mane Mr. Riptrain madu amuna drawas ta hapsilaga makha chathari Major Saif aigi hainabi ma haijaba taravadi kanagma criminal amabu farsi gi dandi pi taravadi aduga masiba gi dandi fanglaba miyu eduna bane sigumba dandi fanglaba miyu singuna bagi pandamte court case ki matamda ayangna ain kaina rai sita ki de ko haiba khangna na phona bane adu laibak thi bai gadra miyoi kharnai bo badram pina na kunamuk ta tukma ma sanduraki madudi sibagi dani fanglaba na pising asibo makhoi gi upai leitabagi khudong chaba lauraga makhoi gi jetpo ayangni sagi khaulang ba kokna na ba hotnai haibasni madumok di aseng manati haibaina praman ga kunanu lami madudi Mihatpi Miss Apsara pharami maramdi miharadu crorepati mabu nongmaina mangar kaptan hat kribani da ithak tongbadi kari singna Apsara bo hat padi lairaduna thatak putum pamlami maikai mari maktagi yathang sing laklami Apsara bo thatok dabani Apsara bo thatok dabani aina swan haija krabaduni aigi nupi si ki bidagi hauna aigi thamoisin nungum kanchin krabani Miss Apsara na Mihat asida masak kanchana phona rakhi thautok numit aduda mahak bangla aduda leite mahakna kana hainiba famdi mahaki nungsina pana minai nupi gi famda natablam chachali maduna maram oiduna khatnaba gi phim dalaki minai nupi na mangonda tansa yang lakno maina kable adabu mahakna sidringi mamangda minai nupi gi mangak thutiklamle masini mahakna haribana makhoi masal hana zabani isni magi wapam sing matik jaba praman phangduna thazani ngai oiba maksunatri adhikari sing amsung ukil singna wapam muste yanab siyorami adabu kesti da makhasataki maikai marige Apsara butha do aiba kan bahakan marakta maku parsi da sibe gira itarame adabu raita thokra matungda ai thawai se khamaudran nai khaiba rakle karigno Major hanglai aina takri baraya do sum kitra baraya bisne nupi lai kitra matungda ai ki thamoi chin nungum kanchin kravane adabu madum pumbagi dinatra hai base thaudo aduna khangalle thakta lari officer sing adu ki awaloraga Miss Apsara na lari bandi sang adu rai chatki Miss Apsara go na matam maduda mahna le mai de phamla ga ki khongsa ko laga o khongna kapla be samla pawari am li rakhi